7 days ka matam pira kanda koi kitang ten mali maram di kayo haiba matam da koi lairi ba situation sida lang si loire na traga loite haiba si kanampo haiba ngamde lairi ba kun ngak pa singse mo ngangning dana ngak pa na teba mo magi imong manung hundo ga ngai ne hek governor na order hek thopaga mapangi central port singchina sangchangdana operation tawba kun ngak pa sing phabi ba hoitan tanabi ba lekai de sarang na bathokpa masung mase masi yarga ji masi lepiu maduna kari oibage habida governor na 7 days piri matam de pawba koya akoi ngai dana praba toksela pa haitare maduna akoi de singnahan ba madi poeba akoi mathakta akoi gi kuki singna awang bada makoi ne su da leri ba kangu singchina akoi loina mak moi kumdara abra makoi su kulai loi thado obra maroi na ngasi akoi ne media gi koi sa sing ko gi masi maroi maram aja patar ga di koi asi nungi mamang akoi gi honorable governor na limitare ni gi matam pibira kanda akoi gi dugumba akoi kun nga pasingna unauthorized oiba akoi nungi paiba kulai pairaga ibesing tu koi 7 days manga noi kulai lokat tinggalakadabani kagumba tinggalakta pataraga di akoi nakata akoi na isan lokot kani adugo tinggalak pataraga na koi noi be api gani haibene semba akoi adugumba press release ama thokiba adugi matangda koi na magiba koi na tamdani mo pamsi tasena ma akoi kali manamdagi tamhain tawdana akoi atugum laba ngasi kunna pasingsina akulai si paira kung koi hana akulai paiba ando activism tanake tugumba 3rd May of 2023 dagi thokiba irang duna simina mayam tholakpa thokiba adagi koi pamdaba mayam ama yung kai mayam tabi huje machu mayam na jung kambire duna koi na masi hanjana haidraga chu really kem ta wa mayam khangiba koi tasena mak normal sil leiba sunatri masdai sida koi yamna koi governor na 7 days ka matam pira kanda koi lai tinglo haibase masida akoi na kitang 7 days si kitang mati masi koi yamna aten ba period sida masi kitang ten mali maram di kayo haiba matam da akoi na lairi ba situation sida lang si loire na traga loite haiba si kanampo haiba ngamde even government na suwa dungare governor na su dungare masi loire haiba na 3 loina na ba loisa na bo honagi haibagi process ni legi sida akoi concern ori ba akoi gi district ki SPOC aduga legi ba official singna akoi satana kungang da akoi huji kungai ba adugumba region sing de lagi ba sa singna mayam makai thadok tana kunga tana leijari ba singse makoi da phajana convince to bina wakal ta halla kanda akoi smai tong tana akoi to base kulai si no koi akoi noi na sum noi hana kulai si pai ba si noi pai bagi atugumba noi da authorize lai bana tabanina simai to godam ni normal si porang na ba akoi no hona gani kon hai ba di akoi lairi ba kun ngak pa singse mo ngangning dana ngak pa na teba mo magi imong manung hundo ga ngai ne adura ga di kunja sing na taga mafam du da lairi ba mi sing duga official ori ba OC ka to di aduga decision SP khangdi ani moina gyan tala bo wari watai sana ba mahana changni haje ba gi wani adugumba wahai watai sara kanda bhat tanara kanda koi matam kitang lawraga tabende dung manung dadi kitang yamna aten ba bera du dadi masi to kadaw mandi aduna madugumba adugumba wakal tamina ba masangi aduga hek governor na order hek thopaga akoi mapangi central port singchina sangchangdana operation tawba kun ngak pa sing phabi ba hoitan tanabi ba lekai de sarang na bathokpa masung mase masi yarga ji masi lepiu maduna kari oibage habida governor na 7 days piri matam de pawba koya akoi ngai dana praba toksela pa haitare maduna akoi da su singna basi miyam da su amasu kongangi mayam da su koi prasa sing da su misam da su singnahan ba madi poeba haibadi governor na thoi ba 7 days pawba ngai dana het order si topaga makoi no kutan tana dana koi gi jasing gu tanabi ba adagi pananda bo na ba phabi ba sigumase mase koi to hanjaning de hana lairi ba koi kungangi adugumba mafam dugi mi sing duga wakal taminara kanda mama pasing aduga lairi ba koi gi mayam duga bhap taminara ga babinam bhap taminaga madi takai phadaba mase changni ai bo pam duni ngasi press ki sinau kin da thamjagi ba aduna tabak ama taw ba ha base taha su yade maram ni masi tha kun ga mathoi hanjala bani sahi ani pajil la ka dora bani si bhabuda koi huji normal si di porap gi bani
hayeng kari tawni haibase ko karam haibangamde akoi aduna asigumba situation sida laina akoi mathakta akoi gi kuki singna awang bada makoi ne su da le do kangu singchina mathakta awang bada le raka makoi loina mak moi kumdara abra makoi su kulai loi thado obra su da le be singchina pai ri kulai singje makoi loina almost moi thado e moi su leitre lotna kotna bunker sing marum da leidana kotna leitre it is loina mak clear oire haibasigi adugi chu akoi da du apam chu leiba natabani na akoi aduma na akoi na heta challenge ama tawdana makoi na tawraga di akoi tawni haibe wafam nate adugumba situation da leiribani na akoi isa sing chu makoi da gyan si tahandra di bhap tahandra di taseng na makulai che heta takilo haraga kudak te heta kaga pa se masi akoi taseng na mak haraga di akoi apaba normal si mata yamna phajaba government ga aduga praja singa phajaba apaba mari ma changde haraga di akoi bhap tamina ba si ma changi ba akoi bhap tamina ra kanda loina mak si apaba loina mak oigani aduna akoi na ngasi honorable governor na 7 days gi matam se khaitang di akoi tenmali na akoi na kanjara kanda matam khara pira kanda miyamu bakal tamina ba koi ge dugumba tabak amakak pangtok mi matungta mayanggi aduga koi office ki oiba akoi official oiba akoi ga margi tokum to pato to pada akoi chudum akoi atum kasu akoi madu yadaba na traga akoi na madu dai da objection to boi wapung kasu lete aduga maru oina akoi na chingya tamna de lei riba akoi imai bin sing mera pa bi akoi gi sinangasi akoi ga dugum la ba sahi ani phasila basida yamna wana akoi kun nga pa sing chu chena bidana kali thokadage huji kali thopaya ngarang makchu nahan makchu koi dung ba kakchingda koi gi pamdaba mayam bu koi etiga isa sing mayam phabagi khotpagi adugumba sarangna bam su leiri masida leibiri ba meya pai bi sinau sing si chu koi na unadana akoi pumen pamena bagi kokomigi ima sing na adugum khodong chaba du akoi yam kanna akoi chu lakcharaga unana bagi tanja du masu koi logjage aduna maroi na ina wafam si thamjari ba sidi akoi punna thabak tawmina bam sange ba masi da akoi magi konggangi magi apamba tongan wakalon na tapna pagani kari na patage haibasi koi tasan minara kana tasan koi adumai tawg na akoi nupigi yausi apunba akoi na ngasi akoi na lairiba hujik pauda imai ben sina aktana sentana konggangi sasing kon ngai besi yung api sen bina lairiba se masi akoi taseng namak akoi loi namak na punjan minara kana koi punna tawdang lomina si aduna apaba aduga ngasi amuhan na Manipurda akoi tangdu lai taba porak na buhon na bada akoi puna makki thawdang lomina si hada wapan se mase maga ina thamdare